Ipapun ba khulaw gyab de tagi lokhocherake kuki macha ama sungarang lokta Hattoklaga Thanamle haidi kuki macha ama number 1 tawbada private part ta electric na Chingbada Sire Korounganba tengol gi luching pural Korounganba Khumangi gyab de tagi lokhocherake yumda khongrau set laga tumba yadaba pung manga tabada tumit kang fawba paidaba matamdo khanghaudaba angang singsini haipa yam sari se hoji emergency landing tawrakhiba chayol manga gi matung semjinba loiduna F-35B fighter Kerala airport tagi paikhre Asoiba ama leibadagi emergency landing amagi matung tha ama hena leirakhiba amasung Kerala airport ta thamkiba British Royal Navy gi F-35B fighter jet adu ngase ayuk Thiruvananthapuram ma airport hadoktuna paikhre Hellfighter jet adu hydraulic asoiba amagi maramdagi Kerala da khamduna thamlakhibani madu semnabagi dama UK dagi expert team ama kobata ki June 14 da emergent drivers amagi matung landing tawrakhiba UK F-35 ki aircraft adu Thiruvananthapuram International Airport tagi ngasi ayuk tamna paikhre July 3 tagi thabak tawrakhiba UK engineering team amana repairing sing amasung safety check sing mapung phana loisinduna aircraft adu active service ama hoba yankhre haina Indian authorities amasung airport ki team sing da nungaiba phongdokladuna British High Commission gi wangangloi amana haiki manga suba generation gi Hellfighter adu Indo-Pacific ta thabak tawrakhiba amasung handakta Indian Navy ga pun ma Maritime exercise sing loisin khiba UK gi HMS Prince of Wales carrier strike group ta yaubani fighter jet adu June 13 da UK gi dagi Australia tamna pairakpada engine gi khudongchadaba mathoklakhi amasung Kerala da emergency landing tawrakhibani fuel level nemba amasung khudongchadaba weather mayok naduna pilot aduna khwaidagi nakpa airport ta emergency landing ama tawnaba waref lawki Indian Air Force na khudongthiba taraba jet adu gi damak rescue gi damak changsilaki amasung makhoina Thiruvananthapuram da landing tawnaba sinki amasung logistical support piki madugi mathang chayol kaya marum UK official singna fighter jet adu masagi mayum leibakta amuk hannaba thabak kaya marum paikhatki tangkak amada British technician singna F-35B fighter jet adu C-17 Globemaster military transport aircraft amana haplaga punaba fawba khanaki July 3 ta fighter jet adu repairing gidamak hangar amada chinglakhi Indiana F-35 amata operate tawdaba maramna fighter jet adu hangar da punabagi dama special equipment sing UK dagi purakpataki fighter jet adu repair tawnaba equipment kaloinana Royal Air Force dagi technical expert amasung crew member 13 gi yamlaba team ama thunglaki hariba khudongchadaba mayoknaraba F-35 fighter jet adu India da laikhibadu landing amasung Delhi parking charge sing yauna yamlaba sanpham ama changki Economic Times ki matung ina F-35B aduna nongmagi parking fee oina lupa 13,000 pibatai madu numit 35 gi pibatarabadi lupa 8,000 heli Lockheed Martin na design tawba F-35B asi history da malengi khwaidagi selsangma fighter jet program gi manungdagi amani masigi makhal ahum lei ABC haina B variant adu UK Royal Navy na silli amasung atenba matamdagi paikhatpa amasung chap yungba landing tawba ngambana catapult system yaudaba aircraft carrier singdagi paikhatpa ngamhali Bangladesh ki plane crash ta sikhiba mi gi masing 38 sukrei pendraba mahairoi singna Yunus ki luchingba singkoi tan khrei Bangladesh ta ngarang thokiba yamna laibak thiba fighter jet F-7 kaikhibagi thodokta sikhiba mi gi masing 38 sukrei thodo adugi matangda pendraba laiba sik mahairoi singna irang tawrakpaga loinana Mohammad Yunus Khan gi interim government gi luchingba singkoi tan khrei haina report amana phongdorakli Panbayabadi China na saba fighter jet F-7 adu Bangladesh Air Force ki team amana shinba training program gi saruk amagi manung chana thokiba accident ni adu fighter jet aduna mahai tamliba school amada tasilakpadagi mahairoi pun yauna punna mioi 38 sikhibani aduga mioi chama romna sopan nangkhibani thodo adugi matangda Mohammad Yunus Khan gi interim government gi advisor ama thodok thokfam da yengshinba lakhibani security gi akanwa ngak sen manungda mahairoi singna advisor aduna lairiba campus adu question na chatpa ngamdana bhonakibani loinana Mohammad Yunus Khan gi lengakta fighter jet kaibagi thodokta sikhiba migi masingi matangda losili haina su chawna maral sikhibani hairi report asigi matung inna Mohammad Yunus Khan gi advisor sing adu mahairoi singna question duna warak naba honarakpa
ꯎꯕꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯅꯈꯤ ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈ꯭ꯔꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯂꯣꯏꯅꯅ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯒꯤ ꯑꯦꯗꯚꯥꯏꯖꯔꯁꯤꯡ ꯑꯗꯨꯗ ꯑꯔꯤꯕ ꯃꯈꯜꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯗꯤꯃꯥꯟ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯗꯁꯨ ꯕꯣꯝꯕꯔ ꯄ꯭ꯂꯦꯟ ꯑꯃꯒ ꯄꯦꯁꯦꯟꯖꯔ ꯄ꯭ꯂꯦꯟꯒ ꯊꯦꯡꯒꯥꯏꯅꯒꯦ ꯇꯧꯕꯗꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯝ ꯊꯦꯡꯅ ꯄꯥꯈꯠꯅꯔꯨꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯉꯔꯥꯡ ꯐꯥꯏꯇꯔ ꯖꯦꯠ F-7 ꯁ꯭ꯀꯨꯜ ꯑꯃꯗ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 39 ꯔꯣꯝ ꯁꯤꯈꯤꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯑꯃꯦꯔꯤꯀꯥꯗꯁꯨ ꯕꯣꯝꯕꯔ ꯄ꯭ꯂꯦꯟ ꯑꯃꯒ ꯄꯦꯁꯦꯟꯖꯔ ꯄ꯭ꯂꯦꯟ ꯑꯃꯒ ꯅꯣꯡꯊꯛꯇ ꯊꯦꯡꯒꯥꯏꯅꯒꯦ ꯇꯧꯕꯗꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯈꯝ ꯊꯦꯡꯅ ꯄꯥꯈꯠꯅꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯕꯣꯝꯕꯔ ꯄ꯭ꯂꯦꯟ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔ ꯄ꯭ꯂꯦꯟ ꯑꯅꯤ ꯑꯗꯨ ꯊꯦꯡꯒꯥꯏꯅꯔꯝꯂꯕꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄ꯭ꯂꯦꯟ ꯑꯅꯤ ꯑꯗꯨ ꯊꯦꯡꯒꯥꯏꯅꯍꯧꯗ꯭ꯔꯦ꯫ ꯗꯦꯜꯇꯥ ꯐ꯭ꯂꯥꯏꯠ 3788 ꯃꯤꯅꯤꯌꯥꯄꯣꯂꯤꯁꯇꯒꯤ ꯃꯤꯅꯣꯠ ꯁꯤꯇꯤ ꯇꯝꯅ ꯄꯥꯏꯔꯤꯉꯩꯗ ꯕꯣꯝꯕꯔ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯄ ꯎꯕꯗꯒꯤ ꯄꯦꯁꯦꯟꯖꯔ ꯄ꯭ꯂꯦꯟꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯗꯤꯁꯤꯖꯟ ꯂꯧꯍꯧꯗꯨꯅ ꯂꯩꯊꯣꯛꯍꯧꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯍꯧꯗꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯥꯏꯋꯦꯖꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯃꯤꯅꯣꯠ ꯇꯋꯔꯗꯒꯤ ꯂꯦꯟꯗꯤꯡ ꯇꯧꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯄ꯭ꯂꯦꯟ ꯑꯃ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯒꯣ ꯑꯦꯔꯥꯎꯟ ꯇꯧꯍꯟꯈꯤꯕꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯍꯧꯗꯕꯅꯤ꯫ ꯅꯣꯔꯊ ꯗꯥꯀꯣꯇꯥ ꯁ꯭ꯇꯦꯠ ꯐꯥꯌꯔꯒꯤꯗꯃꯛ B-52 ꯕꯣꯝꯕꯔ ꯄ꯭ꯂꯦꯟ ꯑꯗꯨꯁꯨ ꯇꯦꯛ ꯑꯣꯐ ꯇꯧꯗꯨꯅ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ꯫ ꯃꯤꯅꯣꯠ ꯍꯥꯏꯔꯤꯕ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯌꯔ ꯐꯣꯔꯁꯀ ꯊꯪꯅꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯀꯟꯇ꯭ꯔꯣꯜ ꯇꯋꯔꯅ ꯃꯤꯂꯤꯇꯔꯤ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯦꯛ ꯑꯣꯐ ꯇꯧꯗꯨꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯍꯧꯗꯕꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯣꯏꯡ ꯑꯦꯌꯔꯀ꯭ꯔꯥꯐꯠꯁꯤꯡꯒꯤ ꯊꯥꯎ ꯁ꯭ꯋꯤꯆꯀꯤ ꯏꯟꯁꯄꯦꯛꯁꯟ ꯂꯣꯏꯔꯦ ꯏꯁꯨ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯕꯣꯏꯡ 787 ꯑꯃꯗꯤ 737 ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯈꯨꯗꯤꯡꯃꯛꯇ ꯏꯟꯖꯤꯟꯒꯤ ꯊꯥꯎ ꯀꯟꯇ꯭ꯔꯣꯜ ꯁ꯭ꯋꯤꯆ inspections ꯇꯧꯕꯒꯤ ꯊꯕꯛ ꯂꯣꯏꯔꯦ꯫ ꯏꯟꯁꯄꯦꯛꯁꯟ ꯑꯗꯨꯗ ꯊꯥꯎ ꯁ꯭ꯋꯤꯆꯁꯤꯡ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯁꯨ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ ꯍꯥꯏꯅ ꯑꯦꯌꯔ ꯏꯟꯗꯤꯌꯥꯅ ꯉꯁꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯕꯣꯏꯡ 787 ꯑꯃꯗꯤ 737 ꯑꯦꯌꯔꯀ꯭ꯔꯥꯐꯠꯁꯤꯡꯗ ꯊꯥꯎ ꯁ꯭ꯋꯤꯆꯀꯤ ꯏꯟꯁꯄꯦꯛꯁꯟ ꯆꯠꯊꯈꯤꯕꯁꯤ ꯑꯍꯃꯗꯕꯥꯗꯇ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯂꯦꯟ ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯖꯦꯅꯔꯦꯜ ꯑꯣꯐ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ DGCAꯅ ꯏꯟꯁꯄꯦꯛꯁꯟ ꯇꯧꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯔꯛꯄꯗꯒꯤ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯦꯌꯔ ꯏꯟꯗꯤꯌꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯄ꯭ꯂꯦꯟꯁꯤꯡ ꯑꯁꯤꯒꯤ ꯊꯥꯎ ꯁ꯭ꯋꯤꯆꯀꯤ ꯏꯟꯁꯄꯦꯛꯁꯟ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ DGCAꯅ ꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯏꯟꯁꯄꯦꯛꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯣꯏꯁꯤꯟꯈꯤ ꯑꯃꯁꯨꯡ ꯏꯟꯁꯄꯦꯛꯁꯟ ꯑꯁꯤꯗ ꯊꯥꯎ ꯁ꯭ꯋꯤꯆ ꯑꯁꯤꯒꯤ ꯂꯣꯀꯤꯡ ꯃꯦꯀꯥꯅꯤꯖꯝꯗ ꯏꯁꯨ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯦꯌꯔ ꯏꯟꯗꯤꯌꯥꯅ ꯄꯦꯁꯦꯟꯖꯔ ꯑꯃꯗꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯂꯦꯟꯁꯤꯡꯒꯤ ꯏꯟꯖꯤꯟꯒꯤ ꯊꯥꯎ ꯀꯟꯇ꯭ꯔꯣꯜ ꯁ꯭ꯋꯤꯆ ꯍꯥꯏꯕꯁꯤ ꯄꯥꯏꯂꯣꯠꯅ ꯐꯝꯂꯤꯕ ꯀꯣꯛꯄꯤꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯝꯄꯣꯅꯦꯟꯠ ꯑꯃꯅꯤ꯫ ꯁ꯭ꯋꯤꯆ ꯑꯁꯤꯅ ꯏꯟꯖꯤꯟꯗ ꯊꯥꯎ ꯆꯪꯕ ꯑꯃꯁꯨꯡ ꯊꯤꯡꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯔꯤꯒꯨꯂꯦꯠ ꯇꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯋꯤꯆ ꯑꯁꯤ ꯏꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯕ, ꯏꯟ-ꯐ꯭ꯂꯥꯏꯠ ꯑꯣꯄꯔꯦꯁꯟ, ꯁꯠꯗꯥꯎꯟ ꯑꯃꯗꯤ ꯏꯃꯔꯖꯦꯟꯁꯤꯅꯆꯤꯡꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯁ꯭ꯋꯤꯆ ꯑꯃꯅꯤ꯫ AIBꯒꯤ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯄꯣꯔꯠꯅ ꯑꯍꯃꯗꯕꯥꯗꯇ ꯀꯥꯏꯈꯤꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯁ꯭ꯋꯤꯆ ꯃꯇꯝ ꯈꯔ ꯀꯠ ꯑꯣꯐ ꯄꯣꯖꯤꯁꯟꯗ ꯊꯝꯈꯤꯕꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ DGCAꯅ ꯄ꯭ꯂꯦꯟꯁꯤꯡ ꯑꯁꯤꯒꯤ ꯊꯥꯎ ꯀꯟꯇ꯭ꯔꯣल ꯁ꯭ꯋꯤꯆ ꯏꯟꯁꯄꯦꯛꯁꯟ ꯇꯧꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ 2018ꯗ US ꯀꯤ ꯑꯦꯚꯤꯌꯦꯁꯟ ꯕꯣꯗꯤꯅ ꯕꯣꯏꯡ ꯑꯦꯌꯔꯀ꯭ꯔꯥꯐꯠ 737 ꯃꯣꯗꯦꯜꯁꯤꯡꯒꯤ ꯊꯥꯎ ꯀꯟꯇ꯭ꯔꯣꯜ ꯁ꯭ꯋꯤꯆ ꯑꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯆꯥꯏꯅꯥꯗ ꯇꯦꯔꯤꯐ ꯆꯥꯎꯅ ꯊꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯆꯠꯊꯔꯛꯂꯤꯕ ꯇ꯭ꯔꯦꯗ ꯋꯥꯔꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯗꯤ ꯕ꯭ꯔꯥꯖꯤꯜꯗ ꯇꯦꯔꯤꯐ 100% ꯊꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯇ꯭ꯔꯝꯞꯅ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯑꯀꯤ-ꯑꯈꯪ ꯄꯤꯔꯛꯈ꯭ꯔꯦ꯫ USꯅ ꯇꯦꯔꯤꯐ ꯆꯥꯎꯅ ꯊꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯅ ꯅꯥꯀꯣꯏꯅꯅ ꯔꯁꯤꯌꯥꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯅ ꯂꯧꯕꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠ ꯊꯨꯒꯥꯏꯈꯤꯕ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯍꯥꯠꯈꯤꯕꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯁꯥꯕꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯕ ꯋꯥꯔꯒꯅꯤ꯫ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜ ꯂꯩꯕꯥꯛ ꯑꯅꯤ ꯆꯪꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯠ ꯊꯨꯒꯥꯏꯈꯤꯕ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯄꯥꯛ ꯁꯟꯅ ꯍꯥꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯁꯥꯕꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯕ ꯋꯥꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛ ꯅꯨꯃꯤꯠ 22ꯅꯤ ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯏꯔꯥꯟ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯂꯥꯟ ꯑꯗꯨꯗ ꯁꯤꯖꯐꯥꯌꯔ ꯇꯧꯅꯒꯗꯕ ꯁꯨꯞꯅꯒꯤ ꯄꯨꯡ 3 ꯋꯥꯠꯂꯤꯉꯩ ꯐꯥꯎꯕꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯁꯥꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯠꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯔꯥꯟꯒ ꯂꯥꯟ ꯁꯣꯛꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯔꯥꯟꯒꯤ ꯁꯦꯀ꯭ꯔꯦꯠ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯖꯦꯛꯇꯀꯤ ꯊꯕꯛꯇ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯦꯛꯁꯄꯔꯠ ꯔꯥꯖꯥ ꯁꯤꯔꯤꯒꯤꯁꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯏꯖꯔꯦꯜꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯁꯥꯕꯒꯤ ꯊꯕꯛꯇ ꯊꯤꯟꯊꯍꯜꯂꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯁꯥꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯏꯟꯖꯤꯟ ꯌꯥꯔꯛꯇꯕꯗꯒꯤ ꯁ꯭ꯀꯨꯜꯗ ꯇꯥꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯙꯥꯀꯥꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯀꯥꯏꯈꯤꯕ ꯑꯗꯨ ꯏꯟꯖꯤꯟ ꯌꯥꯔꯛꯇꯕꯗꯒꯤ ꯁ꯭ꯀꯨꯜꯗ ꯇꯥꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐꯥꯏꯇꯔ ꯖꯦꯠ F-7 ꯑꯗꯨ ꯇꯦꯛ ꯑꯣꯐ ꯍꯦꯛ ꯇꯧꯕꯒ ꯁꯦꯀꯦꯟꯗ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ
ꯂꯥꯛꯄꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯗꯤꯌꯥꯕꯥꯔꯤꯗ ꯂꯩꯕ ꯃꯥꯏꯜꯁ꯭ꯇꯣꯟ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯀꯤ ꯃꯊꯣꯟ 2 ꯋꯥꯡꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯦꯡꯒꯥꯏꯔꯛꯈꯤꯕꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯟꯇꯔ ꯁꯔꯚꯤꯁꯦꯁ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 38 ꯁꯨꯈ꯭ꯔꯦ, ꯂꯣꯏꯅꯅ ꯄꯨꯟꯅ ꯃꯤꯑꯣꯏ 165 ꯔꯣꯝꯅ ꯆꯥꯎꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯅꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜ 10 ꯔꯣꯝꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕꯅꯤ, ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯅꯕ ꯑꯈꯟꯅꯕ ꯇꯤꯝ ꯑꯃꯁꯨ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯥꯏꯅꯥꯗ ꯃꯆꯨ ꯁꯪꯂꯕ ꯆꯤꯟꯖꯥꯛ ꯆꯥꯔꯨꯕꯗꯒꯤ ꯃꯍꯩꯔꯣꯏ 235 ꯔꯣꯝ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯒꯥꯟꯁꯨ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯀꯤꯟꯗꯔꯒꯥꯔꯇꯦꯟ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯆꯨ ꯁꯪꯂꯕ ꯆꯤꯟꯖꯥꯛ ꯆꯥꯔꯨꯕ ꯃꯍꯩꯔꯣꯏ 235 ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯀꯦꯜ ꯃꯦꯗꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯃꯆꯨ ꯁꯪꯂꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯔꯨꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯅꯥꯕ ꯑꯃꯁꯨꯡ ꯆꯥꯕ ꯇꯨꯝꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯈꯔꯗꯤ ꯃꯆꯤꯟ ꯃꯌꯥ ꯄꯠꯄ ꯑꯃꯁꯨꯡ ꯃꯆꯨ ꯑꯣꯟꯁꯤꯜꯂꯛꯄ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯌꯥꯎꯅ ꯁ꯭ꯇꯥꯐ 3 ꯈꯪꯅ ꯆꯤꯟꯖꯥꯛꯇ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯌꯥꯟꯁꯤꯡ ꯌꯥꯜꯂꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯩꯖꯤꯡ ꯂꯩꯉꯥꯛꯅ ꯃꯈꯥ ꯇꯥꯕ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛꯇ ꯍꯦꯟꯅ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯐꯪꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯊꯧ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯃꯆꯤꯟ ꯍꯪꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯃꯆꯨ ꯁꯪꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗ ꯃꯤꯁꯤꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯥꯞꯄꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯐꯪꯈꯤ ꯍꯥꯏꯅꯁꯨ ꯆꯥꯏꯅꯥꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯒꯥꯟꯁꯨ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯇꯤꯌꯥꯟꯁꯨꯏ ꯀꯤꯟꯗꯔꯒꯥꯔꯇꯦꯟ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯍꯦꯟꯅ ꯃꯤꯡ ꯆꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯆꯨ ꯁꯪꯂꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯁꯦꯝ ꯁꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯆꯨ ꯁꯪꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯃꯃꯥ-ꯃꯄꯥꯁꯤꯡ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯆꯤꯟꯖꯥꯛꯇ ꯃꯆꯨ ꯁꯪꯗꯨꯅ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯌꯦꯡ ꯆꯠꯊꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ ꯑꯍꯧꯕꯗ ꯆꯥꯏꯅꯥꯒꯤ ꯒꯥꯟꯁꯨ ꯄ꯭ꯔꯣꯚꯤꯟꯁꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅꯗꯤ ꯐꯨꯗ ꯁꯦꯐꯇꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯆꯪꯂꯤ ꯍꯥꯏꯔꯤ꯫ ꯒꯥꯟꯁꯨ ꯄ꯭ꯔꯣꯚꯤꯟꯁꯤꯌꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯗꯤꯖꯤꯖ ꯀꯟꯇ꯭ꯔꯣꯜ ꯑꯦꯟꯗ ꯄ꯭ꯔꯤꯚꯦꯟꯁꯟꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯄꯜꯁꯤꯡ ꯂꯧꯗꯨꯅ ꯊꯤꯖꯤꯟꯕꯗ ꯊꯧꯁꯥꯗꯕꯒꯤ ꯃꯑꯣꯡ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯧꯈꯤꯕ ꯁꯦꯝꯄꯜꯁꯤꯡ ꯑꯗꯨ ꯆꯥꯎꯅ ꯈꯦꯟꯅꯅ ꯄꯤꯈꯤ꯫ ꯌꯨ.ꯑꯦꯁ. ꯑꯃꯗꯤ ꯅꯥꯇꯣ ꯂꯩꯕꯥꯛꯅ ꯀꯥꯂꯤꯅꯤꯒ꯭ꯔꯥꯗ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯥꯂꯦꯝꯗ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯔꯁꯤꯌꯥꯅ ꯑꯀꯤ-ꯑꯈꯪ ꯄꯤꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ. ꯑꯃꯗꯤ ꯅꯥꯇꯣ ꯂꯩꯕꯥꯛꯅ ꯀꯥꯂꯤꯅꯤꯒ꯭ꯔꯥꯗ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯥꯂꯦꯝꯗ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯔꯁꯤꯌꯥꯅ ꯑꯀꯤ-ꯑꯈꯪ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯁꯤꯌꯥꯅ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯋꯥꯔꯅꯤꯡ ꯇꯧꯔꯗꯨꯅ ꯀꯥꯂꯤꯅꯤꯟꯒ꯭ꯔꯥꯗ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯂꯥꯛꯂꯕꯗꯤ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ, ꯂꯣꯏꯅꯅ ꯀꯥꯂꯤꯅꯤꯟꯒ꯭ꯔꯥꯗ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛ ꯔꯁꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯕꯒ ꯊꯦꯡꯅꯕꯁꯨ ꯉꯝꯒꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯔꯁꯤꯌꯥꯒꯤ ꯀꯥꯂꯤꯅꯤꯟꯒ꯭ꯔꯥꯗ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯂꯥꯟꯁꯤꯡ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯂꯧꯁꯤꯜꯍꯧꯔꯕꯗꯤ ꯔꯁꯤꯌꯥꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯒꯤ ꯐꯤꯚꯝ ꯎꯔꯛꯄꯗꯒꯤ ꯂꯝ ꯑꯁꯤ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯔꯁꯤꯌꯥꯒꯤ ꯂꯝ ꯀꯥꯂꯤꯅꯤꯟꯒ꯭ꯔꯥꯗ ꯂꯧꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯌꯨꯔꯣꯞ ꯑꯃꯗꯤ ꯑꯐ꯭ꯔꯤꯀꯥꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯂꯤꯅꯤꯟꯒ꯭ꯔꯥꯗ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯂꯧꯁꯤꯟꯅꯕ ꯊꯧꯔꯥꯡ ꯂꯥꯛꯂꯤꯕ ꯑꯁꯤ ꯔꯁꯤꯌꯥꯒ ꯆꯞ ꯆꯥꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯅꯕ ꯁꯤꯜꯂꯛꯄ ꯊꯧꯔꯥꯡ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕꯗ ꯀꯥꯂꯤꯅꯤꯟꯒ꯭ꯔꯥꯗ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡ ꯂꯧꯁꯤꯟꯅꯕ ꯊꯧꯔꯥꯡ ꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯔꯁꯤꯌꯥꯅ ꯈꯝ ꯊꯦꯡꯅ ꯁꯥꯎꯔꯛꯈꯤꯕꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪ-ꯍꯩꯔꯕ ꯑꯦꯛꯁꯄꯔꯠ ꯂꯤꯑꯣꯅꯤꯗꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯂꯤꯅꯤꯟꯒ꯭ꯔꯥꯗꯇ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯅꯥꯇꯣꯅ ꯂꯥꯟꯗꯥꯕ ꯍꯥꯏꯕꯁꯤ ꯔꯁꯤꯌꯥꯗ ꯂꯥꯟꯗꯥꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯍꯥꯏꯔꯤ꯫